ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏꯅꯤꯅ ꯐꯝꯃꯤꯕ ꯃꯐꯝꯁꯦ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯔꯛꯀꯅꯤ Hey! 미 만다비! 포렌기 옥비 만비! ꯅꯪꯕꯨ ꯀꯦꯔꯣꯁ ꯆꯦꯠꯂꯣ? Hey hey! 이싱 아사바는 히가이 이시고! ꯑꯁꯤꯕꯕꯨ ꯀꯤꯗꯕ ꯀꯟꯅ ꯂꯩ ꯀꯩꯅꯣ ꯕꯣꯛꯕꯕꯣ ꯍꯣ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯉꯁꯥꯏꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯝꯃꯗꯕꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯆꯦ? ꯅꯨꯡꯁꯤꯗꯤꯌꯦ ꯅꯨꯄꯥꯒꯤ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯍꯧꯔꯤꯕ ꯎ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯅꯨꯡꯁꯤ ꯐꯖꯕꯗꯤ ꯂꯩꯍꯧꯒꯅꯤ ꯅꯨꯡꯁꯤꯕꯁꯨ ꯂꯩꯍꯧꯒꯅꯤ